Anjudo laizagi makokta kinna suraga khonjelda tablapna bamu nupi phaubi nga chadraga yen chai laizisu ipan pandabi yam thuna khumdori chari chai chadraga na chadi asing bhaibini kaino laizagi pakumduda angeldo ingangakna inam ton ani dugi wari duda lembido nungmi hoida sumida isana haiba adudi ai tomalda hairagane tongana thongalagi hoima adudi aikoi aigi kada lebrage ko hoi leminaruro ai su kari awat apa amta yengukige laiza isa sidi ikaigan kaimta koirunu nayumakni khaluko ikai dede ima yummakni khankrabani lembisu chakumna jangkhri ahumdusu anjugi kada kakhatkri asomdu nupa ahumdusu ikoina phaminarga wari sanari Sunilna itaugi angang nupa ani duri Nandona anima mamanabagi lugungba machatkibani memthoidi yumsida sumla kidrabo mana yumsidagi khong thangdoktuna chakkiba numitudagi ngasi phawba yumda lakidri kauba chalasu lawu yakidri adubu matam kuirabagi tungda ngarang amok kauba chalubani mabungsingdo thengnaraktre kari harakadabano khangdri othokpanida kaishunataba lanthum kharagidamak macha bondoktuna chatpa ngamamaso ngammi idaw angangsingso loina chawmlani Nando khonjeldo kitang taptharaga huziki chenthorappa nupi machaduni angang atombidu nupadadi pakhang mapong phare mayambaga manakhre larik tambalu shilaga mayambaga maga business tawminarisini ihe adudi leisabi phareni kesordo yam nuksibani migi awabu uba yadabani mane na wazabani aduni sunil phabani aigi naudo icha tombi sidi ngasi phau mapa lekhidre haiba khangdribani mama ga igabo mama mapani khanjaribani ekhoinasu icha micha khaide makhoini si aigi icha dagi suena luna tawjaribani Sanaldo masaidagi wari tarambado gyan tabangam dramali Sir haibirisibu anjusi sirge singbu icha natabra Nando thonglomda haifet yenglaga hana phamni dudagi kitang hogolaga Sanalda onsilei Sanal sigi wari se angang ta hanba yaba natiko anju se aigi inaw nupagi macha adubu aigi pokchaba ichadagi hena luna thamjai ngaiko Sanal nangi na chanupi ama luhongdori harisibu kari thadano Meradani sir nangi sir do kawrakanu haibani ai yamna hinadiko adudi tamo ekta kawragi yaida nangna kawningba mayekta kaw nachanupidudi yumda leite hai karaida leibano Guwahati da nurse oina pubani luhongladi kadaida pugadabano gyan tadrida tam Hera adugi bo nangna wariba luhongba hek loibaga aikoi hospital da puhalaga lori nang kaisu wabiruranu yam nungaijare tam Asomda anjugi kaduda makoi humna nokpagi khonjalna pungning henili Lingzildo yawramadi kyam nungaini Laizana mu moyi manamagi swisti oiramdradine lakchagadabani maso aduni nungaiti yam Asi haraga anjudo angeldam onsilai Angel nangdi school kadaida kadoiba Harvard kadoini che phai Haima Laiza pau nungaiba malibani Laizido Anjuna magi lingzumda tharakpagi nabagi machinda sugalaga adu phajana haiba yadabro amuk tharaktraso naini bima ngasai numthil thabalgi pesa khaibala ambani noi ni chakhano aikhoi sidane hing thabali thabal jonglaga hangchiganda thimbigi Anjugi wadu tabada Laizido harauna mamit kado lakthoga aya asengbairo yam chungningi Anju Anjuna aisa songningi ai thanda chungge haibududi aikoi pakhang ani duni yar oi noi lerdi yarakani noi chakhano haiba Laizadu noklambado chaplepaga yam bitik na hari
ꯑꯁ ꯑꯩ ꯆꯣꯡꯗꯤ ꯌꯥꯝ ꯆꯣꯡꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯗ ꯑꯦꯟꯖꯦꯜꯁꯨ ꯈꯠꯂꯤ ꯑꯩꯁꯨ ꯌꯥꯝ ꯆꯣꯡꯅꯤꯡꯉꯤ ꯀꯣꯔꯣꯅꯥꯒ ꯂꯥꯟꯒ ꯇꯧꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯂꯛꯇꯕ ꯀꯨꯏꯔꯦ ꯂꯥꯏꯖꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯇꯧꯕꯩꯗꯤ ꯑꯦꯟꯖꯦꯜꯅ ꯍꯥꯏꯒꯨꯝꯗꯅ ꯀꯣꯔꯣꯅꯥꯕꯨ ꯍꯥꯏꯕꯅꯤ ꯂꯥꯟꯕꯨ ꯇꯧꯕꯅꯤ ꯆꯍꯤ ꯑꯅꯤꯗꯤ ꯆꯣꯡꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯂꯥꯟꯒ ꯀꯣꯔꯣꯅꯥꯒꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯃꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅꯦꯕ ꯂꯥꯏꯖ ꯄꯥꯕꯨꯡꯗ ꯌꯥꯅꯕ ꯍꯥꯏꯅꯁꯦꯕ ꯅꯣꯏ ꯍꯟꯈ꯭ꯔꯅꯨꯕ ꯏꯁ ꯑꯩꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯂꯩꯇꯥꯔꯤꯅꯦ ꯑꯦꯟꯖꯦꯜꯁ ꯍꯥꯏꯖꯤꯜꯂꯛꯏ ꯏꯆꯦ ꯑꯩꯁꯨ ꯌꯥꯝ ꯆꯣꯡꯅꯤꯡꯉꯦꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯥꯗ ꯍꯥꯏꯅꯒꯦ ꯏꯆꯦꯁꯨ ꯃꯥꯃꯣꯗ ꯌꯥꯅꯕ ꯍꯥꯏꯅꯧ ꯑꯁ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ ꯃꯤ ꯂꯥꯏꯖꯥ ꯅꯣꯏ ꯄꯥꯕꯨꯡꯗꯕꯨꯗꯤ ꯑꯩ ꯍꯥꯏꯒꯦ ꯑꯗꯣ ꯅꯣꯏꯁꯨ ꯌꯥꯔꯛꯑꯗꯤ ꯂꯤꯡꯖꯦꯜꯁꯨ ꯂꯧꯕꯤꯔꯨꯔꯁꯤ ꯍꯣꯏ ꯃꯥ ꯂꯤꯡꯖꯦꯜꯁꯨ ꯌꯥꯎꯗꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯩ ꯌꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯅꯪ ꯍꯥꯏꯅꯕꯤꯔꯣ ꯑꯗꯨꯗꯤ ꯑꯟꯖꯨ ꯃꯈꯥꯗ ꯀꯨꯝꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤ ꯃꯈꯩꯗꯨꯗ ꯍꯥꯏꯅꯔꯨꯔꯁꯤ ꯍꯣꯏ ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯑꯍꯨꯝꯗꯨ ꯃꯈꯥꯗ ꯃꯔꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯐꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯟꯖꯨꯗꯣ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯝ ꯀꯤꯅ ꯈꯣꯟꯖꯦꯜꯗꯣ ꯏꯇꯞ ꯇꯞꯅ ꯂꯂꯤ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯂꯥꯏꯖꯒ ꯑꯦꯟꯖꯦꯜꯒ ꯊꯝꯕꯤꯔꯝꯃꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ ꯀꯣꯂꯦꯖꯁꯨ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯕꯜ ꯂꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯒ ꯍꯪꯆꯤꯠ ꯑꯌꯨꯛ ꯉꯟꯅ ꯊꯤꯜꯂꯛꯀꯦ ꯄꯥꯕꯨꯡ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯨꯀꯣ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖꯗꯣ ꯂꯥꯟꯖꯗꯕꯒ ꯁꯥꯗꯅ ꯑꯦꯟꯖꯦꯜꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯑꯟꯖꯨꯗ ꯌꯦꯡꯂꯒ ꯍꯥꯏꯖꯜꯂꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯟꯖꯨꯁꯨ ꯍꯥꯏꯒꯦ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇ ꯅꯣꯝꯂꯛꯏ ꯑꯟꯖꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯅꯥꯍꯜꯗꯣ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯤ ꯂꯥꯏꯖꯗꯤ ꯁꯅꯥꯍꯜꯅ ꯌꯦꯡꯂꯛꯇꯣꯔꯦ ꯈꯪꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯀꯔꯤꯝ ꯊꯧꯁꯥꯗꯅ ꯂꯩ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯂꯥꯏꯖꯗꯣ ꯁꯅꯥꯍꯜꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯅꯕ ꯍꯥꯏꯔꯨꯔꯒꯦ ꯃꯇꯥꯒꯨꯝ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯁꯦꯡꯕꯩꯅꯦ ꯄꯥꯕꯨꯡ ꯆꯍꯤ ꯌꯥꯝꯃꯦ ꯊꯥꯕꯜ ꯆꯣꯡꯗꯕ ꯑꯩꯈꯣꯏ ꯈꯛ ꯆꯠꯀꯗꯕ ꯅꯠꯇꯦ ꯃꯣꯏ ꯃꯕꯨꯡ ꯑꯅꯤꯗꯨꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯗꯗꯥ ꯃꯈꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯗꯣꯏꯅꯤ ꯄꯥꯕꯨꯡ ꯌꯥꯔꯨꯕꯀꯣ ꯄꯥꯕꯨꯡ ꯁꯅꯥꯍꯜꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯆꯥꯅꯨꯄꯤꯒꯤ ꯏꯔꯥꯡ ꯈꯨꯐꯗꯨꯗ ꯅꯟꯗꯣꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯖꯩ ꯁꯅꯥꯍꯜꯗꯣ ꯂꯥꯏꯖꯗ ꯐꯨꯅꯤꯡꯕꯅ ꯃꯈꯨꯠꯇꯣ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯉꯥꯛꯂꯤ ꯂꯥꯏꯖꯁꯨ ꯁꯟꯗꯦ ꯃꯤಹುꯟꯅꯤ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯕꯤꯅꯤ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯕꯗꯨꯗ ꯁꯨꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯃꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯑꯁ ꯅꯥꯎꯕꯤꯌꯥ ꯁꯨꯅꯤꯜꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯗ ꯑꯦꯟꯖꯦꯜꯗ ꯃꯃꯤꯠ ꯀꯨꯞꯂꯒ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯑꯦꯟꯖꯦꯜꯁꯨ ꯃꯄꯥꯗ ꯅꯣꯛꯊꯔꯒ ꯍꯥꯏꯖꯩ ꯕꯕꯥ ꯑꯇꯩꯗ ꯂꯩꯔꯒ ꯉꯥꯎꯔꯨꯒꯗꯕ ꯅꯠꯇꯦꯕ ꯁꯤꯁꯨ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣꯕ ꯑꯩ ꯈꯪꯗꯦꯀꯣ ꯅꯣꯏ ꯃꯥꯃꯣꯅ ꯌꯥꯅꯕ ꯉꯥꯡꯅꯧ ꯑꯟꯖꯨꯁꯨ ꯁꯅꯥꯍꯜꯅ ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯟꯗꯣꯒꯤ ꯄꯥꯝꯕꯣꯝ パイꯔꯒ ꯕꯕꯥ ꯄꯥꯕꯨꯡꯁꯦ ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯇꯤꯌꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ngasi hek yadraba aidi jara hengani laisu anjugi wada tap uklaga adubudi hek yadabadine aisu jara hendoribani nandodi anjuna haikrabadi lori anjubu asuki matik luna tawi luna nungsina tawon badunabu ngasi phawba anjuna apokpa apokpini khanjaduna leizaribani machagi nengaiduda nandosu sanahalda onsilai sanahal angang kaini hairisibu nangbu yaningdabro Sanahaldo kumpham khangde yadragana nandona kari khankiba yaragana machabu koitha thadokpa mapa oine khankigadra pakhachai yaningdabagi natte da tam moi inkhalakpu ngakto oibusida adugidi kaisu khalununi mabung bet ani le moi sen hangi Sunil yauksilai aikoi sisu ayabini sanahal aidi khangde ko nangna phasana senagadabani khongsi yadabani na yumda thambado senaba ngamdadana sida thamdoribani Sanahaldo nokfe tawi nandodo ahumduda onslei chalo noi pabungna yadraso ipana ichani namdana phawradabani laizaga anjugado khangingini anjusu mamaida falli thoraga makoktu nonthari
ꯈꯪꯁꯥꯃꯤꯗꯥꯄꯥ ꯂꯥꯏꯖꯒ ꯑꯦꯟꯖꯦꯜꯒꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯥꯕꯜ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯒꯣꯔꯁꯤ ꯑꯍꯨꯝꯗꯣ ꯍꯔꯥꯎꯅ ꯀꯥꯗꯒꯤ ꯊꯣꯔꯛꯑꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯟꯖꯨꯗꯨ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯥꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯤ ꯅꯤꯅꯦ ꯍꯌꯦꯡꯗꯤ ꯊꯥꯕꯜ ꯆꯣꯡꯊꯔꯅꯤ ꯕꯕꯥꯅ ꯌꯥꯕ ꯄꯤꯔꯤ ꯔꯥꯁꯤꯅ ꯅꯣꯏ ꯅꯕꯨꯡ ꯑꯅꯤꯗꯨꯒꯤ ꯑꯌꯥꯕꯕꯨ ꯂꯧꯔꯕ꯭ꯔꯣ ꯃꯣꯏ ꯑꯅꯤꯅ ꯌꯥꯗ꯭ꯔꯁꯨ ꯍꯟꯗꯛꯇꯤ ꯌꯥꯅꯕ ꯉꯥꯡꯅꯔꯗꯕꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯍꯌꯦꯡ ꯑꯩꯒ ꯄꯨꯂꯞ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯔꯥꯁꯤꯁꯨ ꯂꯥꯏꯖꯒ ꯑꯦꯟꯖꯦꯜꯒꯗ ꯌꯦꯡꯂꯒ 이베마 누이 아니디 그리 그리 민거봐 라이즈도 타벌게 와칼다 마사도 이따우따위 라시나 항리버도 얌투나 쿰리 니네 아이기나 라이자 아두가 마기나 엔젤 밍시디 온통나 파자크레다 사카밍가 얌자니 파레 파레 너희 훔스러디 하잉도 어뽕파네 해 깎타로 깎타도니 니니 아두디 낭 바바 호이 까우로 짝사나바 따우러시 Anjuna hoi nini mayam chak chaba toklam matung Sanal ga Sunil ga do mayum da hankre Laiza hoi do yam thauna phabi ga sadana thabal chunglani haibagi harau mandana mayam chaba gi kolik do Rasiga Rita ga na phenge yade makoi uhumduna phengi kon phengulu shilamaka ahumdo Anjugi katam na karai Pangthing thing budi natri ꯄꯨꯡ 8 ꯃꯨꯛꯇ ꯇꯥꯔꯤ ꯑꯍꯨꯝꯗꯣ ꯕꯥꯊꯔꯨꯝꯗ ꯃꯥꯏ ꯇꯥꯊꯣꯛꯔꯒ ꯇꯥꯋꯦꯜ ꯑꯆꯧꯕꯗꯨꯅ ꯃꯆꯤ ꯃꯆꯤ ꯑꯆꯞꯄ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯣ ꯃꯥꯒꯤ ꯀꯣꯠ ꯀꯣꯠꯇꯅ ꯇꯩꯁꯟꯅꯔꯒ ꯑꯟꯖꯨꯒꯤ ꯐꯃꯨꯡ ꯑꯄꯥꯛꯄꯗꯨꯗ ꯀꯥꯈꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯆꯤꯛꯊꯔꯤ ꯑꯟꯖꯨ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧ ꯑꯟꯖꯨꯁꯨ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯣ ꯕꯤꯖꯤ ꯍꯥꯏꯔꯤ Busy lay ngahak layraga tawrasi Laizido magi haunabi angam tanari Mawaduga wari sanari oiramgani nam taw tawsili bema mani ngamba yabro ikhoidige Anjusu Laizina haiba ili nam taw tawsili handakti Laizido bai handakti Lingjel do bai khali aduso loudspeaker thadui chin kan bi ngaktanina Lingjel do hello fo haidringai ani dun isok tori Laizina Nang nawaduga phone wari sanaradi akhoi ki call opa yadabra is khonda sidi bema Anju se oxlei chumbu chumdro laizin haise nang yaroi dabani nang ne yaroi dab angang nang manglabani kaino laiza kokto noide tumdoro hoini tumdoini ne nang di kalak jawo as ayam lakningi hayeng ayuk ngana lobo laktoni loisilamo kaigino haise hayeng Sunday ni kari legi Ho haying se ekoi sida thabalai aduda thabalamta kauthamina sena Laiza hoi se mayumda halandri ekoi ibe masu lobalak jage haijariba yabira kadra khangdeni Lingjel du somda phamungda tumlaga wari sanarambado Anjuna thabalai lobalake haibaduda Anjuge ba kumpiram dabi masada harau mankidana makhada chongtharaga phan chongi Asomda Anjuga Laiza gado Lingjel na tumi laikibaduda khangengeni Laizana kaidawarzano tumina leirisibo khangdi Laiza fondo nakonda thangzilaga Lingjel nangbu sirabo mi Laizana kaurakpududa Lingjel su chaplepi How ai haraubada loi hayingana lobo lao Laizana angaubi sono chubi kaino tumi leiridubo As ibema Thabal chongmo phanglani haibagi harau mandana phamungda tumlamba aise makhada kumtharga phan chonglini Angel di ahumdugi wari duda phamungduda tharo olaga noi Laiza sunoklatuna hanga sar khai Thida angau bisidi harau ni na tumdabi amuk lerangani ngana tumto o haying hobadagi loiba phawa kauthaminasi yare thamo nasakto nuksiri Laiza su asi harga phone do kaktali aduga Anjuda onsilai Anjua tumna batawsira hoi noini tum tharose ai kankal thagi kankal thadabi tumsi ai kankal khalaga tumsi sur phuli kaino ai sibo
ꯑꯩꯈꯣꯏ ꯏꯅꯝꯇꯣꯟꯒꯤꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗꯅꯦ ꯀꯥꯡꯈꯜ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯀ꯭ꯔꯤꯄꯥꯅꯤ ꯕꯦꯝꯃ ꯍꯥꯞꯄꯤꯔꯛꯀꯅꯨ ꯀꯥꯡꯈꯜ ꯈꯟꯗꯕꯤ ꯇꯨꯝꯕꯁꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯍꯣꯏ ꯍꯣꯏ ꯈꯜꯂꯔꯣꯏꯁꯦ ꯑꯗꯨꯗꯤ ꯇꯨꯝꯃꯁꯤ ꯅꯣꯏ ꯇꯨꯝꯃꯣ ꯑꯩꯒꯤ ꯑꯣꯄꯥꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯒꯦ ꯈꯣꯏꯟꯁꯥꯅ ꯖꯜꯖꯌꯣ ꯑꯦꯟꯖꯦꯜ ꯇꯨꯝꯊꯔꯛꯑꯣ ꯑꯣꯄꯥꯒꯅꯦ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯟꯖꯨꯒ ꯑꯦꯟꯖꯦꯜꯒꯗꯣ ꯇꯨꯝꯊꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯂꯝꯖꯤꯡꯕꯗ ꯀꯣꯜ ꯇꯧꯏ ꯂꯝꯖꯤꯡꯕꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯇꯥꯋꯦꯜꯗꯨꯅ ꯈꯨꯠꯇꯨ ꯇꯩꯊꯣꯛꯑꯒ ꯐꯃꯨꯡꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯂꯝꯖꯤꯡꯕꯗꯤ ꯂꯥꯏꯖꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯐꯣꯟ ꯇꯧꯔꯛꯏꯕꯅꯤ ꯈꯜꯂꯒ ꯅꯥꯎꯕꯤꯌꯥ ꯅꯪꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯌꯨꯝ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗꯩ ꯍꯜꯂꯛꯄꯅꯣꯗ ꯗꯗꯥ ꯑꯩ ꯑꯟꯖꯨ ꯍꯣꯏꯗ ꯂꯦꯛꯑꯗꯣꯏꯅꯤ ꯀꯔꯤꯒꯤ ꯑꯟꯖꯨ ꯍꯣꯏꯗ ꯂꯦꯛꯇꯣꯏꯕ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦꯗ ꯗꯗꯥ ꯂꯝꯖꯤꯡꯕꯗꯣ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯗꯣ ꯀꯜꯂꯞꯅ ꯑꯗꯨꯗꯤ ꯅꯪ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯤꯒꯤ ꯂꯦꯛꯇꯣꯏꯅꯣ ꯍꯥꯏꯕꯅꯤ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯨꯝꯂꯤꯕ ꯑꯅꯤꯗꯣ ꯇꯥꯕ ꯖꯥꯠꯂ ꯍꯥꯏꯗꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯑꯅꯤꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯃꯣ ꯅꯥꯎꯕꯤ ꯂꯥꯏꯖꯁꯨ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯃꯁꯤꯡꯗꯣ ꯍꯧꯔꯛꯏ ꯂꯝꯖꯤꯡꯕꯅ ꯁꯥꯎꯅꯕ ꯈꯨꯝꯂꯩ ꯈꯪꯉꯤ ꯅꯤꯡꯆꯥꯕꯧ ꯍꯣ ꯍꯌꯦꯡꯁꯤ ꯑꯟꯖꯨ ꯍꯣꯏꯁꯤꯗ ꯊꯥꯕꯜ ꯂꯩꯕ ꯑꯗꯨꯒꯤ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯩꯍꯧꯔꯤꯕ ꯍꯌꯦꯡꯗꯤ ꯆꯣꯡꯊꯗꯣꯔꯤ ꯆꯥꯛꯀꯗꯕ ꯀꯅꯥꯅꯣ ꯆꯥꯛꯑꯣ ꯃꯊꯃꯣꯏꯗꯣ ꯃꯩꯈꯨ ꯀꯥꯕ ꯃꯈꯩ ꯆꯥꯛꯆꯔꯣ ꯂꯝꯖꯤꯡꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯜꯂꯤꯕ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯊꯣꯔꯒ ꯌꯥꯝ ꯇꯞꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯍꯥꯏꯔꯤ ꯅꯥꯎꯕꯤꯌꯥ ꯅꯪ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯒꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪ ꯅꯨꯡꯉꯥꯏꯔꯒꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯦꯡꯅꯕꯗ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯒꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯗꯗꯥ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯁ ꯅꯥꯎꯕꯤꯌꯥ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯣꯔꯦꯀꯣ ꯁꯥꯎ ꯀꯩꯅꯣ ꯉꯥꯏꯈꯣꯅꯤ ꯗꯗꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯊꯥꯕꯜ ꯆꯣꯡꯒꯅꯣ ꯍꯥꯏꯅꯤꯡꯂꯤꯔꯣꯕ ꯍꯣꯏꯅꯦ ꯅꯪꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯏꯐꯪ ꯐꯪꯗꯕꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯆꯣꯡꯊꯒꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯕꯤꯅꯤ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯗꯗꯥ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯌꯥꯔꯦ ꯊꯝꯃꯣ ꯂꯥꯏꯖ ꯐꯣꯟꯗꯣ ꯄꯠ ꯀꯛꯊꯠꯂꯒ ꯐꯣꯟꯗꯣ ꯑꯣꯐ ꯊꯝꯖꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯇꯨꯝꯊꯈꯤ ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯃꯆꯤꯟꯗꯁꯨ ꯈꯨꯏꯁꯥꯎꯅꯅ ꯁꯣꯟꯖꯔꯤ ꯀꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩ ꯅꯨꯡꯉꯥꯏꯍꯧꯗꯅ ꯃꯧ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯌꯥꯔꯤꯕ꯭ꯔꯣ ꯃꯋꯥ ꯂꯧꯗꯦ ꯁꯥꯎꯅꯤꯡ ꯁꯥꯎꯖꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯥꯎꯕꯤ ꯇꯧꯔꯛꯀꯗꯧꯗꯨꯕꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯑꯣꯄꯥ ꯖꯜꯖꯦꯌꯣ ꯑꯁꯣꯝꯗ ꯂꯝꯖꯤꯡꯕꯁꯨ ꯐꯣꯟꯗꯣ ꯇ꯭ꯔꯥꯏ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯝꯖꯤꯡꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯆꯤꯌꯔꯗꯨꯗ ꯃꯀꯣꯛꯇꯣ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯥꯎꯕꯤ ꯅꯪꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯥꯛꯅꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯥꯎꯕꯤ ꯅꯪꯒꯤ ꯈꯨꯗꯥꯡꯗꯣ ꯑꯩꯅꯕꯨ ꯅꯣꯡꯃꯇ ꯊꯦꯡꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯅꯪꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯇꯥꯕꯗ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯥꯎꯕꯤ ꯅꯪꯕꯨ ꯌꯥꯝ ꯈꯪꯃꯜꯂꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯣꯏꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯣꯏꯖꯕꯅ ꯂꯥꯏꯖꯍꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯈꯔ ꯄꯥꯏꯁꯜꯂꯨꯕꯒ ꯍꯜꯂꯛꯄꯒ ꯁꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯣꯏꯗꯤ ꯍꯧꯒꯠꯇ꯭ꯔꯤ ꯂꯤꯡꯖꯦꯜ ꯂꯧꯕ ꯆꯠꯄꯗꯣ ꯂꯥꯏꯖꯗꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯟꯖꯨꯒ ꯑꯦꯟꯖꯦꯜꯒꯅ ꯇꯣꯃꯥꯜ ꯄꯨꯔꯒ ꯂꯤꯡꯖꯦꯜ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯃꯈꯥꯗ ꯀꯨꯝꯂꯒ ꯔꯤꯇꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃꯆꯤꯟꯗꯨꯁꯨ ꯉꯥꯛꯇ ꯂꯦꯞꯇꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯂꯥꯏꯖꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯔꯥꯁꯤ ꯂꯦꯝꯕꯤ ꯔꯤꯇꯥꯗꯤ ꯆꯥꯛꯈꯨꯝꯗ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯁꯣꯝꯗ ꯂꯩꯁꯦꯝꯕꯣꯏꯁꯨ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕꯗꯒꯤ ꯊꯥꯕꯜ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯨꯖꯔꯨꯔꯒ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯅꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯈꯤꯡꯂꯛꯄꯗꯨꯗ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯈꯤꯇꯪ ꯀꯟꯈꯠꯅ ꯊꯥꯡꯂꯒ ꯂꯥꯛꯑꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯩꯁꯦꯝꯕ
ꯍꯥꯎꯅꯦ ꯑꯩꯈꯣꯏ ꯁꯔꯕꯨ ꯂꯦꯡꯈꯠꯄꯤꯔꯕ꯭ꯔꯣ ꯂꯦꯡꯈꯠꯂꯤ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯦꯗ ꯃꯦꯂꯦ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯔꯤ ꯑꯍꯦꯟꯕꯗꯤ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯃꯥꯗꯤ ꯈꯔ ꯅꯩꯈ꯭ꯔꯕꯅꯤ ꯍꯧꯒꯠꯇ꯭ꯔꯤ ꯐꯖꯅ ꯁꯦꯠꯊꯔꯤ ꯅꯪꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯕꯣ ꯆꯠꯂꯦꯗ ꯑꯗꯣ ꯚꯥꯏ ꯅꯣꯏ ꯑꯗꯨꯗ ꯉꯁꯤ ꯊꯥꯕꯜ ꯂꯩꯁꯦ ꯆꯨꯝꯕ꯭ꯔꯣ ꯉꯔꯥꯡ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯂꯩꯔꯝꯒꯅꯤ ꯚꯥꯏ ꯔꯟꯕꯤꯔ ꯑꯩꯈꯣꯏꯅꯤꯁꯨ ꯊꯥꯕꯜ ꯂꯥꯛꯀꯅꯤ ꯑꯦ ꯅꯣꯏꯅꯤ ꯊꯥꯕꯜ ꯂꯥꯛꯇꯣꯔꯤꯕ ꯍꯣꯏ ꯃꯤ ꯑꯩꯈꯣꯏꯒꯤꯗꯣ ꯅꯣꯏ ꯏꯆꯟꯒ ꯇꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯏꯆꯟꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯧꯕ ꯂꯥꯛꯈ꯭ꯔꯦ ꯆꯠꯀꯅꯨ ꯍꯥꯏꯕꯒ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯆꯟꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯧꯕ ꯂꯥꯛꯑꯦꯕ ꯍꯣꯏ ꯃꯤ ꯚꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯒ ꯁꯥꯎꯗꯅꯅꯦ ꯀꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯨ ꯁꯦꯟꯅꯕ ꯂꯥꯛꯄ ꯇꯥꯔꯤ ꯂꯥꯛꯑꯣ ꯊꯥꯕꯜ ꯆꯣꯡꯅꯕ ꯍꯧꯕ ꯂꯥꯛꯄ ꯃꯤꯁꯨꯅꯦ ꯐꯨꯊꯒꯦ ꯚꯥꯏ ꯅꯀꯣꯛ ꯆꯥꯛꯂꯛꯀꯅꯨꯀꯣ ꯏꯆꯟꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯔ ꯃꯤꯔꯛ ꯇꯤꯜꯍꯜꯂꯨ ꯑꯉꯥꯡꯗꯣ ꯌꯥꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯔꯟꯕꯤꯔꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯩ ꯊꯝꯂꯦꯀꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯊꯝꯅꯈꯤꯕꯒ ꯄꯨꯟꯁꯤꯕꯗꯣ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯑꯍꯦꯟꯕꯒꯤ ꯃꯈꯣꯡꯗꯣ ꯅꯣꯝꯃꯤ ꯍꯦꯟꯕ ꯍꯧꯒꯠꯂꯣ ꯄꯨꯡ 10 ꯇꯥꯈ꯭ꯔꯤ ꯑꯩꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯤ ꯍꯣꯏ ꯗꯥꯆꯧ ꯆꯠꯂꯣ ꯁꯣꯝꯒꯤꯗꯤ ꯑꯩ ꯐꯅꯕ ꯁꯤꯜꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯒ ꯆꯠꯂꯒꯦ ꯅꯪ ꯀꯨꯏꯅ ꯇꯨꯝꯊꯔꯅꯨꯀꯣ ꯄꯨꯟꯁꯤꯕꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯂꯛꯑꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯄꯨꯟꯁꯤꯕꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯂꯥꯏꯖꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯔꯤꯇꯥꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯇꯨꯅ ꯆꯥꯕ ꯍꯧꯏ ꯂꯤꯃꯤꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯄꯨꯟꯁꯤꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯔꯤ ꯁꯅꯥ ꯀꯔꯤ ꯋꯥꯠꯂꯤ ꯌꯥꯔꯤꯃ ꯍꯦꯟꯕ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯅꯤ ꯑꯝꯇ ꯍꯧꯗꯣꯛꯎꯆꯣ ꯍꯣꯏ ꯂꯦꯝꯕꯤꯗꯣ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯉꯁꯥꯏ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯒ ꯇꯥ ꯍꯥꯏꯔꯦ ꯉꯥꯏꯈꯣꯏꯃ ꯑꯩꯈꯣꯏ ꯆꯟꯗꯤ ꯁꯤꯡꯖꯃꯩꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯧꯕ ꯆꯠꯈꯤꯅꯦ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯅꯕ ꯃꯤ ꯀꯣꯏꯈꯣꯡ ꯈꯣꯝꯂꯤꯕꯅꯤꯅꯦ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯃꯤ ꯇꯥꯅꯤꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯆꯣꯡꯖꯁꯅꯨ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯆꯟꯅꯨꯄꯤꯁꯦ ꯈꯔ ꯄ꯭ꯔꯤ ꯊꯥꯕꯤꯔꯣ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯇꯧ ꯍꯣꯔꯦꯟꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯄꯨꯟꯁꯤꯕꯗꯣ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯏꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯖꯤꯟꯗ꯭ꯔꯗꯤ ꯏꯆꯥ ꯅꯤꯉꯣꯜꯅꯦ ꯑꯃꯠꯇ ꯌꯥꯎꯖꯕꯁꯦ ꯃꯋꯥ ꯅꯥꯏꯕ ꯈꯪꯂꯔꯣꯏ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯝ ꯊꯨꯅ ꯃꯧ ꯊꯤꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯣ ꯃꯃꯥ ꯃꯧ ꯊꯤꯖꯤꯟꯗꯣꯏꯁꯤꯕꯣ ꯂꯥꯏꯖꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯂꯦꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯑꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯣꯏ ꯗꯥꯆꯧꯅꯤꯗꯅ ꯑꯣ ꯗꯥꯆꯧꯗꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯃꯥ ꯏꯍꯦ ꯍꯣꯔꯦꯟ ꯈꯪꯅꯔꯣ ꯍꯣꯏ ꯃꯃꯥ ꯑꯩ ꯁꯦꯝꯄꯨ ꯂꯩꯔꯨꯒꯦ ꯗꯨꯀꯥꯟ ꯀꯌꯥꯝ ꯂꯥꯞꯀꯦ ꯌꯥꯝ ꯂꯥꯞꯇ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯀꯤꯅꯦ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯄꯩꯁꯥꯒ ꯌꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯃꯥ ꯄꯩꯁꯥ ꯂꯧꯔꯨꯈꯤꯒꯦ ꯌꯥꯎꯔꯦ ꯃꯃꯥ ꯑꯣ ꯐꯔꯦ ꯂꯩꯔꯨꯔꯣ ꯂꯥꯏꯖꯁꯨ ꯗꯨꯀꯥꯟꯗ ꯂꯥꯛꯏ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯗꯨꯀꯥꯟ ꯃꯄꯥꯗꯣ ꯌꯧꯕꯒ ꯄꯨꯟꯁꯤꯕꯗꯣ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯄꯣꯠ ꯂꯩꯕ ꯀꯨꯝꯊꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯁꯦꯝꯄꯨ ꯄꯔꯦꯡꯗꯣ ꯈꯨꯠꯇ ꯌꯥꯜꯂꯒ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯒ ꯒꯣꯡ ꯍꯦꯛ ꯊꯦꯡꯒꯥꯏꯅꯩ ꯂꯥꯏꯖꯗꯣ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯅꯥꯇꯣꯟꯗꯨꯗ ꯄꯥꯏꯔꯒ ꯑꯣꯏꯃꯥ ꯁꯤꯔꯦ ꯍꯤꯡꯆꯥꯕ ꯀꯅꯥꯅꯣ ꯅꯥꯇꯣꯟ ꯀꯥꯏꯔꯦ